UFC World Champion Khabib Nurmagomedov की samlappa punsi wari ningjabadi awangba panthung kayani adubu mi kaya nangambage phangba awangba panthung sing awangba panthung haibasidi hotnaba leptaba mi singidi. Welcome to Real Voice channel. Ngasidi thamjari afawba UFC fighter Khabib Nurmagomedov ki matangda undefeated UFC career ki matengna history create tawkraba misak asigi matangda khangjin basu kanagani motivate oigani. Khabib Russian Federation की UFC player amani mahak adugumba position da phamba phangkhre madugi position ado fighter khibik na yoba pami mahak UFC world champion oikraba amasung UFC MMA gi itihas ta khwaidagi matam sangna undefeated player oiramki. Khabib pu magi mapangal leiba bear hak technique ki damak maming chali mahak pu eagle haina suming tholi mahak ase yamna danger oiba player amani. Khabib 20 September 1988 ta Republic of Dagestan da poki masi Russian Federation gi manung chanba leibak ni. Dagestan ching sing na maru oina question ba leibak ni mafam si gi mi sing hana dagi lan haiba thauna leiba kanglup oiraki. Khabib su makhoi dugi cha su ni haiduna chauthok che. Khabib ki mapa gi ming Abdul Manap kawi mahak Russian army da leirambani mahak discipline yamna kanba mioi oibaga loirana judo sambo freestyle wrestling sing da national champion oiki. Khabib ahan bada mapadagi fighting gi bidya tamlaki. Khabib ki mapana magi yum gi floor amada wrestling gi training center ama hanglami mahak na macha busu aduga ate angang sing busu tambirame. Hawjik ki matamda aikoi gi angang sing di mobile da video game da lupli physical training exercise wat kre adubu masi yamna fatabani. Khabib ki matau tambi ai matang sida 10 years subada Khabib magi mapana sawomga fight toba takpirame. Maramdi makhoi gi lamdamda sawom kaigumba danger oiba sa yokpagi hainabi leine. 17 years surakpada Khabib judo da black belt oikre loinana combat sambo da world champion anirak oikre. Khabib mi ga khatnabada kiba thukpa pokpa mioi nate UFC da laktringai da mahak street fighter kaya bu phuramki. 2008 ta mahak chahi kunsure chahi asida professional MMA fighting da laktuna debut oiki. Ahan bagi chahida tha amagi manungda fighter mari khakpu thangna na Khabib na defeat tauki. Amasung Moscow event da oikiba inaugural interim cup tournament ta mahak na champion oiki. Russia da Khabib ki score 16-0 gi record adubu ubada mahak pu UFC da tha bagi damak final tauki. 2011 da Khabib na UFC ga fight taruki damak contract tauki. Masi lightweight division dani Khabib na fight pum namak ngamki masida Evel Trojillo ga oiba fight ta khwaidagi hena 21 times takedown tokibagi world record leiki madusu attempt kuntaret tani masigi matungda fighters sing thamoida Khabib puki ba ma poknaki. Khabib maming leiba fighters sing khudam moina Gilbert Melendez amasung Nindias makhoi ani sibu challenge toki adubu makhoi animakna karigino khangde Khabib ka sanakide. 2016 की September da UFC na Khabib की mayokta Eddie Alvarez का lightweight world championship title shot की दमक सानबगी contract तौखी अदुबो Alvarez नसु Khabib का सानकी दे fight असी Khabib का Conor McGregor का सानब ताकी. Khabib ना social media दे इकी Alvarez मिकी थीनी अमसुंग bullshit player ni. Khabib na maming laiba fighters sing mathang defeat tauki khodam moina Michael Johnson, Edson Barbosa, Eli Quanta, Rafael dos Anjos, Conor McGregor, Dustin Poirier asina chingba makhoi ase maming laiba player ngaktani aduga mahakna world ki lightweight champion oiki. Khabib amadi Conor McGregor animaki fight adu yamna ngang nakiba event oiki. Conor McGregor na Khabib pu sitlamde tungda ring manungda mong chadana naiki Conor McGregor mighty ki. Khabib Conor McGregor gi fan oirambani adubu hojik mabaning enemy oikre. McGregor yamna phawramba mioyamani. Khabib Fedor Emelian gi achowa fan ni. Fedor Emelian Russian MMA fighter ni yamna maming leibani. Khabib na UFC ki taibangda leiba magi category ki player singbu ngamki. Mioi amakhakti maga competitor oigani khalli nupadagi ming Tony Ferguson kawe.
Tony 12 नत्रगा 16 लक ngam UFC da adubu makhoi ani gi fight ase time schedule oiraga mangara khanna cancel oikre Khabib hojib mahaki macha nupa ma leijare mapa gi mot matungin na Khabib 32 years ta retire lawgani lawhan gani haibagum Khabib UFC dagi retirement lawkre mahak ase real hero ni mahaki UFC career da play kuntaruk sanaki ama fawbuda loss oikide Conor McGregor ga sanaba numitta third round da mahak khara nopki Gregor na lakchaki masi khakni mahaki life da adusu match ado manangam kibani mahak kumba thauna leiba player atang bani aikoi gi angang singsu yamna kanna hotnarabadi Khabib kumba natraga Khabib tagi henba player thorakani haibasi thajaba lai video sibu like tawbiba kawganu share amadi subscribe to sinbiu notification ki damakta bell icon su namsinbiu bell icon to da all haibatu nambiu